SSC ge recruitment yaoba chatkhiba naha ahum kuki khulai paiba singna pharaba matung ama thadoraklaga ani na houjik phaoba Langla Langjil Khangdana Leiriba Asi security agency singna akanba maong da hotnaduna Asoi Angam Yaodana imung manung ge meeoi singda Sinnabiyu haina Manipur University of Culture da MA 3rd semester tamliba mairoi Thangjam Suraj na lengang ta apil tarukle Hidam asiga mari lainana ngasi Manipur Press Club da pangthokpa pau kimifam amada wafam asi phongdokladuna bahagna makachana hai Kuki khulai paiba singna fajinduna tamliba meeoi ani ase lanjat panate meeoi ani ase icham chamba mahairoi ngatane fajillaga leiriba mahairoi ani ase houjik hinglibra natraga sirabra haibagi chap chaba Langla Langjil su khangma ngamre makoi ani asoi angam yaodana thadoraklaba amate imung manunggi meeoi singda sinanaba state asigi security agency singna ngam pathak do hotnabiyu haina mahakna mari leinaba singi puning chingsinke Houjik su akoi video amaka kana viral oiriba sina marakanda makoisi karamba fibam da leiri hingibra sirabra haibadu so akoi chapchaba confirmation oiba akoi khangma nate aduna masigu matanja sida akoi na mahairoi amoina mahairoi community or ma student community de akoi na haijening mase icham chamba civilian ama government na sinba akoi gi recruitment amaka adugi mari leinaba thabak thorma ma chatkibada nungai taba thodok to pai basima huji akoi yam nungai jadi hai tare mahairoi amoina aduna hairiba hujibawa thiba khangdriba Langla Langjil Khangdana mahairoi se marikal hoina maga hujik thiba khangdriba meeoi ani makoi ani se athuba matamda Asoi Angam Yaodana tekta gaidana thadopirau aduga masi thadokna bohonarakpada mari leinaba security agency jing boiragasu mari leinaba government authority boiragasu DGP boiragasu security advisor boiragasu makoi mayamna masigi damakta tawba yaba thabak thoram khudima paikhat biyo aduga makoi matu nama soktana thadopirau haiba simtang thamjage